Manipuri Wari Pambi Senena Tabiriba Pumnamakpu Taram Nokjari Ngasi Amuk Anauba Wari Masa Ama Kudol Tamjari Wari Masa Si Haukiba Matam Amada Manipurgi Sing Amasung Tampaki Lamda Kanglup Masel Yengthinaba Hana Sunabagi Thaudok Sing Thokiba Matam Matuda Imung Amakakta Thokiba Thaudokta Base Tauduna Aibina Sagat Chaba Wari Masani Wari Masa Sigi Maming Ngasisu Ngairi Wari Masa Sigi Aibi Ningombam Sunita Tami Narasi Wari Masa Ngasisu Ngairi Kuide Ipam Saludaba Ipua Atombado Masanupa Ama Fangjare Sosti Puja Ngasini Karangan Natsasagi Taubani Imungi Thaba Enkang Mayam Sina Hek Ngamande Khoirang khoisau nana lairingai mapandagi laurai aigi gari do kauramle ne he amakta puthorau taha sinthok gari do piroi hairai mang hanaga nungai tabane thoibi do cycle ga do ningthina thau hayu ko nangsu kharangan na halakna batau ithanata khalhawi mahakna mangi wa hairamado nahan makai asumna khak haidabani pungning da khanjana rai kari bu thoklaga doino ngasi sibo ima O ima o angta lakhomi ai theng leba thoibina tan kau kausilai mamang da hek leplobo maktada masin do paithokla dun hairai se beni se angta lola u samne na mi na tena kakke haibasu yade khange be ma laisabi phara phawba aiba sum sena hanbani ne namanabi di mayum kai loina panarabani Mamang de Ladiba Haksang Chanba Mingsel Duda Yenglaga Sugal Aduna Hairai Acha Adumainaga Haijanu Ngasi Dabu Kara Thengmanduna Tawaiwani Hayeng Kaidi Haibiro Ibema Mingsenda Tariba Isagi Chung Piral Sarabu Murti Duda Pena Yenge Ngamlude Nungsiban Haksang Pumba Tumalai Asup Nungsiba Sibu Kainerabadi Kai Oigadage Itanta Khalubani Nahan Makai Amukta Asum Nakhalude Karino Ngasi Sibo Nungsa mapi amatang thawai wana hondoki male mamai onsilakuna hanglai kaidore ima nasa ngamdrabro kaisu tawdeda aibu nabaka manbarane yamna waba manba aisune tankhre college ta tamge haibasu yade dress nina pen bajani Zolo se TG higher secondary sidai dubu lantho khrabadi mapokshi magi selaroi dawani ai khumde matau yengduna lairui Migi masana gari masada lunao kinetic hondao aina cycle simaga tandaboi ningiro isagi sulainida aigi paukhumda saurangna na hairai lainida hai laikre nangna laibasi lairani me thoinangbo noi bagi office ki marupto loidau batha humta ngairabani adubu phanglabadi bazar sani ama laibi doine awoi beirene mamito lauthorai aina thaja handuna haiki noi basu maduda haiduna lairabani asengbani koima haraubana maithong pumba pungan nga lai khangbu khangaude aigi khwangda supon konsinduna thangalaga ururu lairui aina lauhandui kari angang none nang sibo kok ngawi haimi khonjel thokna nokladuna ai budik launa thadaram laga cycle do inthokduna thokhi kok ngauduna yumjai duda famtharaga hairui Thoibi cycle do tamna thauko Mama election duna sugalami sangsar gi mama oibi khuding makna magi masabu nungsibadagi aina aigi sabu nungsibana ihelmak helamgada boy ninglui itaima thangmai ban chatkani haibadai ai thinbira mage loisilo binitna kaurakpani khumki hoi chatsi ayuki pung 12 makhairom taramlani aikhoina khoya thong yorokpado Traffic lairibadugui khara chathoklaga mi khara hangba jaga adwaidani nupi amana laurai imagi langlel hal nungsibi imagi ibema makhut animak thangatuna mangda chalibi nupi masa amagi manak tamna senselai aidi video film shooting tawriboi ningduna hairui phanadum hairi malini he kaino malibo bini nangak na hairakpani namittu tangro tawrisi udra nangbo angaubi asirane Ihe asibu angau birane aidi film shooting tawri boy khallore binit nokthor I mikup kharadani haukhiba
मांगद चलंबी नुपी मचादो खंगप्रेट खंगना लाउरई इमा अंगाउबीदुना अंगकप मतौ अमदा नुपी मचादो क्रक क्रक लाक्सिनबा मखै कोनसिनदुना लैरमी अखोइगी मांगमक्तदा थौदोकतु थोकपदुदा गाड़ी ngaiहak खामले खुदक्ता मियाम ओमसिनदुना अंगाउबीदो नमदुना चिंथोकले नुपी मचादो मफी मरोन सेमजिनदुना हिक हिक कप्पी अंगाउबीदुसु कप्पी तेंथाबोय इसै ओय लाहोवी इमागी लांगले नुंसीबी कन्हाई कनागी हिदेंदगी लैमन ओइनबु ताउथरकदगेने पामुबी करिनो खंगदना पुनिंग तुजिंगलई इथंता लांगतंगनरई असी ओइरेको तयुंग पानसे कनाबु हेन नुंगाइबनी खल्लुगदगे सोस्तीगी मियाम तिल्लबगी पुमलांग लांगमी अरांगबो मरकसिदा अइगी वखलदी याउसनबा ngamdre अंगाउबीदो निंगसिंगलई मागी इसैदो नाकोंगसिदा ngangsinदुना लै करिगिनो खंगदना तू ख्याव हेक्ता चुंगलई अइगी लैतादबा इतौदा इमाना हंगी कैदौरगे नंगबो अंगांग मसा ngamदबा कया हौब्रो थोइबीदी स्कूल चखरी ओइरिनीने कैसु तौदेदा इमा कैसु तौदेदी हाइदोखरे अदुबु करिनो अमदी तौरी इमाना थोइबी पलकपदुदा खंगप्रेक खंगबगुम तौखी बिनितना नुमिदांग वाइरम लौरगे हाइरमबनी अदुबु अमुक ngai ngamdre कैसामपात फाउबा रिक्सादा लाक्लगा थौबालगे बस अमदा काखले जुमनाम लैकाई यौरकपा मतमददी अंगकपा थौदोक अमा थोकलमले कांगबु अमना पंगचेनदा चेली कांगबु अमना ताना तानादुना फुदतली नेथतली अइना तोंगलकपा बस तुसु नहरोल खुरपु अमना खामननबा इंगित तौरई ड्राइवर दो कीबोय करीबोय तौदुना खामबगी मुहुत्ता कन्ना दुम थौगलकले अदुबु सिंगा मखोंग यौरकपददी अमुक चटपा याद्रे मिनट खरा खामलिंगैदा युम यौदौसु सांग्रे खंदुना कुमथा हौरे माइकई खुदिंग कोइलांग लांगी कांगलुप मसेल येंगथीनबगी इरांग मीना मीबु ओटपा मीगा हातनबा ई नाई तानहनबा करिनो उरिबसे येंगहैदबा उहैदबा ngak लाल हाइबदो असि ओइरा माले पाखतखिबना लवाई सम चप चप युंखरे सोर होलिब्रा अइबो युम माइकई चटलिब्रा चत्तबरा करिमता खंगद्रे उसिनासिना सिंगजमई गर्ल्स हाई स्कूल यौरकपदुदा खंगलई युम माइकईदी चुमलमी हाइबदो युम हेक यौबगा मांगोल काखत्रिङै कौरुई थोइबी थोय खुमलकते पाखतखिबनी सा पुंबा पंगथरकले परब परब चंगसिनदुना येंगलुई कनासु लैरमदे नुमित तासिलकले थोइबीगी मपासु बिनितसु अमता हलक्त्री लैताफम सुखंग खंगदे निंगसिंगलई इखेंग तारबा सोरोक मरा लैजद्रब मिसम कयागी थवाई याउद्रब हक्सांगसिंग मपा ओइबा कनागी मसा ओइबा कनागी ममा कया मपा कया पुनमक आशा कया कयानी इमिलसना पुनमक उरकलबनी लान हाइबदो मदु नत्तना करी ओइरुगदगे इस अइगी थोइबीगी मपाना कमदौबा अइ सोर पुनगलकले येंगलुबदा ईना साइखाइरबा सोरोक अदुदा उखरे इतैमा तैमो बिनित की अफिंगबा मिकौना इबु ज्ञान ताहलरे महांगना पाखना हंगलई मसा थोइ लाक्त्रिब्रो ngaknomduna laktri khumlui solaba thamoi se amuk phajin bangamdre khonjel thokna thoibi bu kauraga kapthorakle irang mata se da sapam khangda duna masi amada thuptuna lairamba yai thoina nungsa thirunu daitema binina hairakpani aduga mahak amuk chathokadabagi mamai leithokre adubu amuksu onsilaktuna hairei school principal da telephone tawduna hangsira binina phone tawkhibado kari khumlakpagi haibadu khangdre aingondasu hairamdre numidangdagi ahing oirakle thoibigi mapasu thoibigi leibhamsu khangdre aigi thabaki mihul khonjen yangna kankhalakle pakhatkibana thawai mapal thokhigadawo malakle kadaidano thoibidubo mapana kadaida skun chalamdai beni lonba haite haina sairubada khumlakpado ningsinglai hayengkai haibiraroi isagi sinda laibu tongbara khalaidaba wakhal ngakta pangkhanda khalli ahing asum thengjilakli aigi thoibido kamdauramgadage mafam marang khangdana koichat chalamgadra natraga isabu pukchel phattaba kanana ot naibiramgadra masi amada tawfam khangdana mathanata kaplamgadra is imagi thoibi nangbu kadaidano ahingsu haukhre thoibi laktre binitna amaromda muksat amaromda muksen koihang hangi
ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯏ ꯂꯩꯔꯝꯗꯦ꯫ ꯔꯦꯗꯤꯑꯣꯗ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯂꯩꯔꯝꯕꯒꯤ ꯄꯥꯎ ꯇꯠꯇꯅ ꯂꯥꯎꯊꯣꯔꯛꯏ꯫ ꯑꯩꯒꯤ ꯊꯣꯏꯕꯤꯒꯤ ꯄꯥꯎꯗꯤ ꯌꯥꯎꯔꯛꯇꯦ꯫ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯄꯥꯎꯁꯨ ꯆꯤꯟꯊꯣꯛꯅꯤ ꯈꯪꯗꯦ, ꯑꯁꯦꯡꯕꯅꯤ ꯈꯪꯗꯦ ꯖꯥꯠ ꯖꯥꯠ ꯇꯥꯔꯛꯏ꯫ ꯍꯦꯟꯅ ꯍꯦꯟꯅ ꯃꯤꯄꯥꯏꯔꯛꯏ꯫ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯊꯟꯇ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯅ ꯈꯥꯡꯕ ꯅꯠꯇꯅ꯫ ꯑꯌꯨꯛ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯝꯂꯅꯤ ꯇꯦꯂꯤꯐꯣꯟ ꯂꯥꯛꯏ꯫ ꯉꯥꯏꯉꯝꯗꯅ ꯇꯥꯞ ꯄꯥꯏꯈꯠꯂꯨꯏ꯫ ꯏꯇꯩꯃ, ꯈꯣꯟꯖꯦꯜꯗꯨꯗ ꯈꯪꯏ ꯗꯣꯛꯇꯔ ꯁꯔꯤꯠꯀꯤꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯏ, ꯇꯥꯃꯣꯆꯧꯕꯨ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦꯅꯦ, ꯉꯔꯥꯡꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯅꯪ ꯇꯥꯃꯣꯆꯧ ꯀꯩꯁꯨ ꯇꯧꯗꯦꯗ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯕꯤꯅꯤꯠꯇꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯂꯩꯇꯤꯌꯦ, ꯃꯥꯁꯨ ꯊꯣꯏꯕꯤꯕꯨ ꯊꯤꯔꯤꯕꯅꯤ꯫ ꯏꯍꯦ, ꯊꯣꯏꯕꯤꯁꯨ ꯍꯜꯂꯛꯇ꯭ꯔꯤꯕ? ꯑꯩ ꯀꯞꯅꯤꯡꯂꯦ꯫ ꯈꯣꯟꯖꯦꯜ ꯐꯥꯖꯤꯟꯕ ꯑꯃꯨꯛ ꯉꯝꯂꯨꯗ꯭ꯔꯦ꯫ ꯏꯇꯩꯃ, ꯊꯣꯏꯅ ꯋꯥꯔꯨꯅꯨꯗ, ꯃꯆꯤ ꯑꯃꯗ ꯃꯔꯅꯥꯏ ꯂꯩꯖꯔꯝꯅꯤ꯫ ꯕꯤꯅꯤꯠ ꯂꯥꯛꯂꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇꯪ ꯂꯥꯛꯅꯕ ꯍꯥꯏꯕꯤꯌꯨ꯫ ꯀꯔꯤꯒꯤꯅꯣ ꯕꯤꯅꯤꯠ? ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ ꯏꯇꯩꯃ, ꯆꯤꯡꯅꯕ ꯑꯃꯇꯪ ꯂꯩꯗꯨꯅ ꯀꯧꯖꯕꯅꯤ꯫ ꯆꯤꯡꯅꯕ ꯍꯥꯏꯕ? ꯑꯍꯣꯏ, ꯑꯗꯨꯕꯨ ꯑꯣꯏꯗꯕꯁꯨ ꯌꯥꯏ꯫ ꯑꯩ ꯊꯝꯖꯔꯒꯦ꯫ ꯂꯥꯡꯇꯛꯅꯔꯤꯉꯩ ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯡꯇꯛꯅꯔꯦ꯫ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯍꯦꯛꯇ ꯆꯠꯂꯁꯤꯔꯥ? ꯀꯥꯔꯐ꯭ꯌꯨ ꯃꯅꯨꯡꯁꯤꯗꯕꯣ? ꯑꯗꯨꯕꯨ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯆꯣꯟꯊꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯇꯥꯟ ꯆꯥꯔꯤꯕꯔꯥ ꯀꯔꯤꯅꯣ, ꯑꯩꯈꯣꯏ ꯕꯤꯅꯤꯠꯀꯤ ꯃꯃꯥꯟꯅꯕ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯌꯥꯝꯕꯗꯣ ꯄꯨꯂꯤꯁ ꯈꯔꯒ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯁꯔꯠꯀꯤ ꯋꯥꯗꯨꯁꯨ ꯇꯝꯂꯦ꯫ ꯑꯁꯣꯛ ꯑꯄꯟ ꯍꯣꯟꯕ ꯄꯨꯂꯤꯁꯀꯤ ꯇ꯭ꯔꯛ ꯑꯃꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯕ ꯆꯠꯂꯦ꯫ ꯑꯩꯕꯨ ꯎꯕꯗ ꯁꯔꯠꯅ ꯍꯥꯏꯔꯛꯏ, ꯑꯦ, ꯏꯇꯩꯃ ꯑꯣꯏꯅ ꯂꯥꯛꯄꯤꯔꯕꯣꯏꯔꯦ? ꯇꯥꯃꯣꯆꯧ ꯂꯥꯛꯇꯦ ꯍꯥꯏꯕꯀꯣ? ꯍꯣꯏꯅꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯄꯥꯈꯠꯄꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯦ꯫ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ, ꯁꯣꯝꯗ꯫ ꯑꯩꯕꯨ ꯃꯣꯛ ꯇꯝꯅ ꯄꯨꯁꯤꯟꯕꯤꯔꯦ꯫ ꯏꯁ, ꯀꯔꯤꯅꯣꯅꯦ ꯎꯔꯤꯕꯁꯤꯕꯣ? ꯃꯁꯤꯡ ꯈꯪꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯏꯈꯦꯡ ꯃꯔꯛꯇ ꯇꯥꯔꯤ꯫ ꯀꯅꯥꯒꯤ ꯍꯛꯆꯥꯡꯒ ꯁꯝꯅꯗ꯭ꯔꯕ ꯈꯨꯠ, ꯀꯅꯥꯒꯤꯅ ꯉꯛ ꯀꯦꯟꯈ꯭ꯔꯕ ꯍꯛꯆꯥꯡ, ꯀꯅꯥ ꯑꯃꯒꯤꯅ ꯏꯍꯥ ꯍꯥꯒꯠꯂꯕ ꯁꯛꯐꯝ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯥꯏꯊꯣꯡ꯫ ꯑꯩꯕꯨ ꯃꯪꯂꯅꯦ? ꯅꯔꯛ ꯍꯥꯏꯕꯗꯨ ꯑꯁꯤꯔꯥ? ꯈꯣꯡ ꯊꯥꯡꯐꯝ ꯂꯩꯇꯕ ꯃꯈꯩ ꯑꯉꯥꯡꯕ ꯏꯅ ꯆꯥꯏꯊꯣꯛꯂꯤ꯫ ꯀꯪꯁꯤꯜꯂꯕ ꯏ, ꯐꯣꯡ ꯐꯣꯡ ꯁꯥꯕ ꯏ꯫ ꯍꯔꯦ ꯍꯔꯦ, ꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ꯫ ꯅꯍꯥꯜꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯇꯧꯔꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯌꯦꯡꯍꯩꯗ꯭ꯔꯕ ꯗꯁꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯜꯂꯤꯕꯅꯣ? ꯃꯤꯒ ꯁꯥꯒ ꯀꯔꯤ ꯈꯦꯟꯅꯔꯤ? ꯃꯤꯅ ꯃꯤꯒꯤ ꯃꯃꯜ ꯈꯪꯅꯗ꯭ꯔꯦ꯫ ꯏꯁ, ꯀꯔꯝꯅꯣ ꯃꯅꯤꯄꯨꯔ? ꯆꯤꯡꯒꯤ ꯏꯔꯥꯡ ꯐꯣꯡ ꯐꯣꯡ ꯁꯥꯔꯤ, ꯑꯗꯨꯒ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯩꯇꯩ ꯄꯥꯡꯒꯜꯒꯒꯤ ꯃꯔꯛꯇꯁꯨ ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯤꯍꯥꯠ, ꯃꯤꯐꯨ, ꯖꯥꯠ ꯇꯤꯟꯅꯗꯕ, ꯋꯥꯈꯜ ꯈꯦꯟꯅꯕ, ꯂꯝꯆꯠ ꯇꯣꯉꯥꯟꯕ ꯀꯌꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯁꯤꯟꯊꯔꯛꯂꯤ ꯏ꯫ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯔꯤ ꯅꯣꯔꯣꯛꯁꯤꯗ ꯏ꯫ ꯑꯩꯒꯤ ꯃꯤꯠꯅ ꯂꯥꯟꯅ ꯎꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯥꯟꯅꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯏꯒꯤ ꯃꯆꯨꯗꯤ ꯑꯃꯠꯇꯅꯤ, ꯁꯨꯞꯅꯇꯪꯒꯤ ꯑꯉꯥꯡꯕ ꯏ꯫ ꯁꯔꯠꯅ ꯃꯥꯡ ꯊꯥꯔꯤ, ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ꯫ ꯃꯥꯡꯗ ꯁꯔꯠ ꯆꯞ ꯂꯦꯞꯄꯤ, ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯈꯤ ꯃꯥꯜꯂꯦ꯫ ꯃꯥꯡꯃꯛꯇꯗ ꯆꯥꯎ ꯁꯥꯡꯂꯕ ꯃꯨꯔꯇꯤ ꯑꯃ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯣ ꯇꯞꯅ ꯍꯥꯏꯒꯠꯂꯗꯨꯅ ꯁꯔꯠꯅ ꯋꯥꯍꯪ ꯌꯥꯎꯔꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯌꯦꯡꯂꯛꯏ꯫ ꯑꯩ ꯌꯦꯡꯒꯦ ꯈꯟꯕ ꯉꯝꯗꯦ ꯍꯥꯏꯔꯨꯏ꯫ ꯅꯠꯇꯦ, ꯑꯩ ꯉꯝꯂꯔꯣꯏ꯫ ꯃꯤꯠ ꯀꯟꯅ ꯎꯏꯁꯤꯜꯂꯨꯏ꯫ ꯍꯛꯆꯥꯡ ꯄꯨꯝꯕ ꯅꯤꯛꯂꯛꯏ꯫ ꯁꯔꯠꯅ ꯍꯥꯏꯔꯛꯏ, ꯏꯇꯩꯃ, ꯇꯞꯊꯕꯤꯌꯨ꯫ ꯀꯌꯥ ꯀꯨꯏꯅ ꯂꯩꯔꯨꯔꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯂꯩꯖꯕ ꯊꯧꯅꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯏ꯫ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯑꯁꯣꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯛꯈꯤ ꯃꯥꯜꯂꯦ꯫ ꯁꯔꯠꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯤ ꯅꯠꯇ꯭ꯔꯦꯗꯅ ꯏꯇꯩꯃ꯫ ꯉꯛ ꯅꯣꯝꯗꯨꯅ ꯈꯨꯝꯂꯨꯏ, ꯅꯠꯇ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯁꯛꯐꯝ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯥ ꯍꯥꯒꯠꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯃꯅꯥꯗꯨꯁꯨ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯪꯉꯤ, ꯊꯣꯏꯕꯤꯒꯤ ꯃꯄꯥꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯣꯛꯇꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯕꯤꯅꯤꯠ ꯊꯦꯡꯅꯔꯦ꯫ ꯑꯩꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣꯆꯧ ꯂꯥꯛꯍꯧꯔꯦ ꯏꯇꯩꯃ꯫ ꯃꯤꯌꯥꯝ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯥꯎꯔꯨꯏ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯊꯣꯛꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯃꯨꯛ ꯇꯥꯈꯤ꯫ ꯉꯔꯥꯡꯁꯨ ꯅꯍꯥꯜꯒꯨꯝꯅ ꯍꯧꯈꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯆꯌꯣꯜ ꯀꯌꯥ, ꯊꯥ ꯀꯌా ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯤ, ꯃꯦꯒꯤ ꯇꯥꯡ 3꯫ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤ ꯊꯣꯏꯕꯤ? ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝ ꯈꯨꯗꯤꯡ, ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄ ꯃꯇꯝ ꯈꯨꯗꯤꯡ ꯌꯥꯎꯔꯛꯂꯝꯒꯗꯕꯣꯏꯇ ꯅꯤꯡꯏ, ꯌꯥꯎꯔꯛꯇꯦ꯫ ꯃꯥꯇꯅ ꯀꯣꯏꯂꯥꯡ ꯂꯥꯡꯗꯨꯅ ꯏꯃꯨꯡ ꯍꯨꯞꯄꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯇꯝꯊꯤꯔꯕ ꯑꯆꯤꯛꯄ ꯑꯃꯅ ꯄꯨꯝꯅꯃꯛ ꯆꯩꯅꯥ ꯄꯤꯗꯨꯅ ꯑꯣꯠꯂꯔꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯔꯤ, ꯑꯁꯥ ꯇꯧꯔꯤ, ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯗꯨꯇꯪ ꯉꯥꯏꯕꯗꯗꯤ ꯆꯣꯛꯊꯕ ꯄꯣꯛꯇ꯭ꯔꯤ꯫
ꯃꯍꯧꯁꯥꯒꯨꯝꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ꯫ ꯏꯁꯥꯒꯤ ꯑꯆꯤꯛꯄꯁꯦ ꯏꯁꯥꯅ ꯑꯃꯨꯛ ꯈꯥꯡꯖꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯊꯣꯏꯕꯤꯒꯤ ꯀꯥꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯤꯍꯨꯜ ꯆꯦꯟꯒꯨꯝ ꯆꯦꯟꯒꯥꯅꯩ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯣ, ꯕꯤꯅꯤꯠꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯕꯨ ꯊꯦꯝꯖꯤꯟꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯥꯕꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯃꯆꯥꯊꯣꯏꯒꯤ ꯀꯥ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯀꯅꯥꯅ ꯀꯅꯥꯕꯨ ꯊꯦꯝꯂꯨꯅꯤ? ꯃꯃꯥꯡꯗ ꯂꯨꯄꯥ ꯃꯌꯥꯝ ꯆꯥꯏꯈꯥꯏꯗꯨꯅ ꯇꯥꯔꯤ꯫ ꯈꯪꯂꯦ, ꯃꯥꯒꯤ ꯊꯤꯀꯥꯒꯤ ꯕꯤꯜ ꯐꯪꯂꯦ꯫ ꯃꯍꯥꯛꯅ ꯇꯠꯇꯅ ꯊꯣꯏꯕꯤꯗ ꯍꯥꯏꯈꯤ, ꯕꯤꯜ ꯍꯦꯛ ꯐꯪꯕꯒ ꯃꯆꯥꯊꯣꯏ ꯁ꯭ꯀꯨꯜꯗ ꯊꯤꯟꯅꯅꯕ ꯀꯥꯔ ꯂꯩꯒꯅꯤ꯫ ꯊꯣꯏꯕꯤꯅ ꯍꯔꯥꯎꯖꯅ ꯆꯩꯈꯤ, ꯏꯟꯗꯣꯝꯆꯥ ꯂꯨꯍꯣꯡꯅꯕ ꯊꯝꯖꯧ꯫ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯃꯅꯥ ꯂꯩ꯫ ꯍꯥꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯌꯨ, ꯍꯌꯦꯡꯈꯩ ꯍꯥꯏꯖꯔꯔꯣꯏ꯫ ꯕꯤꯅꯤꯠ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯃꯆꯥꯊꯣꯏ, ꯄꯨꯝꯅꯃꯛꯁꯦ ꯀꯅꯥꯒꯤꯗꯃꯛꯅꯣ? ꯅꯪꯕꯨ ꯍꯤꯡꯂꯤꯕꯔꯥ ꯁꯤꯈ꯭ꯔꯕꯔꯥ? ꯀꯀꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ, ꯀꯀꯥꯒꯤ ꯃꯆꯥꯊꯣꯏ꯫ ꯑꯩ ꯑꯃꯨꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯃꯪꯒꯣꯜ ꯎꯈꯣꯛꯇꯦꯟꯗ ꯉꯥꯊꯗꯨꯅ ꯐꯝꯂꯨꯏ꯫ ꯅꯨꯃꯤꯠ ꯂꯩꯊꯈ꯭ꯔꯦ꯫ ꯁꯅꯥ ꯃꯆꯨ ꯃꯥꯜꯂꯝꯕ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯇꯤꯌꯥ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯅꯨꯃꯤꯠꯇꯨꯒꯤ ꯑꯉꯥꯎꯕꯤꯗꯨꯒꯤ ꯏꯁꯩꯗꯣ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯅꯨꯡꯁꯤꯕꯤ, ꯀꯟꯍꯥꯏ ꯀꯅꯥꯒꯤ ꯍꯤꯗꯦꯟꯗꯒꯤ ꯂꯩꯃꯟ ꯑꯣꯏꯅꯕꯨ ꯇꯧꯊꯔꯛꯀꯗꯒꯦꯅꯦ ꯄꯥꯃꯨꯕꯤ꯫ ꯑꯉꯥꯎꯕꯤꯗꯣ ꯉꯁꯤꯁꯨ ꯃꯥꯒꯤ ꯃꯆꯥ ꯂꯥꯡꯂꯦꯟꯕꯨ ꯊꯤꯔꯤꯒꯗ꯭ꯔꯥ? ꯄꯨꯛꯅꯤꯡꯗ ꯇꯨꯖꯨꯡꯕ ꯐꯥꯎꯔꯛꯏ꯫ ꯑꯩꯒꯤ ꯊꯣꯏꯕꯤꯗꯨꯕꯨ ꯍꯤꯡꯂꯤꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯃꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯒ ꯇꯨꯔꯦꯜꯗ ꯂꯪꯊꯈ꯭ꯔꯕꯔꯥ? ꯂꯩꯅꯨꯡꯗꯕꯨ ꯐꯨꯝꯖꯤꯟꯕꯤꯈ꯭ꯔꯕꯔꯥ? ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ, ꯀꯔꯤ ꯋꯥꯈꯜꯅꯣ? ꯄꯨꯛꯅꯤꯡꯁꯤꯗ ꯀꯌꯥꯔꯛ ꯑꯁꯨꯝꯅ ꯐꯥꯎꯔꯛꯂꯕꯁꯨ ꯅꯝꯗꯨꯅ ꯈꯟꯈꯤꯒꯗꯕꯅꯤ꯫ ꯏꯆꯥ ꯍꯜꯂꯛꯈꯤꯒꯅꯤ, ꯂꯥꯛꯈꯤꯒꯅꯤ, ꯑꯁꯨꯝꯅꯇ ꯊꯥꯖꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯊꯥꯖꯕꯗꯣ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯁꯥ ꯃꯃꯤꯡꯇ ꯉꯥꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯩꯗꯤ ꯀꯟꯈꯠꯂꯛꯂꯤ, ꯋꯥꯡꯅ ꯆꯥꯈꯠꯂꯛꯂꯤ꯫ ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯃꯇꯧ, ꯅꯨꯡꯁꯤꯕ ꯃꯁꯛ ꯃꯤꯠꯃꯥꯡꯁꯤꯗ ꯎꯗꯨꯅꯇ ꯂꯩꯔꯤ꯫ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯊꯣꯏꯕꯤ? ꯍꯜꯂꯛꯂꯣ, ꯏꯃꯥ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯇꯝꯅ ꯍꯧꯗꯨꯅ ꯆꯦꯟꯅꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯊꯤꯔꯨꯒꯗꯕ? ꯈꯌꯥꯠ ꯆꯤꯛꯇꯨꯅꯁꯨ ꯈꯥꯡꯂꯛꯂꯦ꯫ ꯊꯃꯣꯏꯗ ꯈꯨꯗꯨꯝ ꯁꯨꯗꯨꯅꯁꯨ ꯀꯌꯥꯔꯛ ꯀꯞꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯊꯃꯣꯏꯒꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯆꯥꯛꯂꯤ, ꯅꯝꯊꯕ ꯉꯝꯗꯅ꯫ ꯑꯗꯨꯕꯨ ꯀꯅꯥꯗꯅꯣ ꯁꯤꯡꯅꯔꯨꯒꯗꯕ? ꯀꯅꯥꯗꯅꯣ ꯂꯃꯟ ꯈꯨꯝꯂꯨꯒꯗꯕ ꯏꯆꯥꯒꯤ? ꯈꯥꯡꯕ ꯇꯥꯕꯅꯤ, ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯏꯆꯥꯒꯤ ꯍꯤꯡꯕ ꯅꯠꯇ꯭ꯔꯒ ꯁꯤꯕꯒꯤ ꯄꯥꯎ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯕꯨ ꯉꯥꯏꯒꯗꯒꯦ ꯑꯩ? ꯀꯂꯛ ꯌꯦꯡꯊꯤꯅꯕꯒꯤ ꯃꯩꯅ ꯋꯥꯏꯔꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯎꯠ ꯑꯣꯏꯅ ꯇꯨꯝꯈꯤꯕꯗꯣ ꯉꯥꯏꯈꯤꯁꯤꯔꯥ? ꯑꯗꯨꯕꯨ ꯉꯥꯏꯅꯤꯡꯂꯤ, ꯆꯣꯛꯊꯕ ꯄꯣꯛꯇ꯭ꯔꯤ ꯅꯣꯡꯃ ꯍꯜꯂꯛꯄꯒꯤ ꯑꯥꯁꯥꯗꯨꯗ꯫